ꯂꯩꯕꯥꯛ ꯑꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯅꯤꯡꯁꯤꯡꯕ ꯌꯥꯝꯅꯃꯛ ꯇꯉꯥꯏꯐꯗꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕ ꯑꯆꯧꯕ ꯑꯍꯥꯟꯕ ꯏꯍꯧ ꯈꯣꯡꯖꯪ ꯑꯁꯤ ꯏꯪ 1904ꯗ ꯆꯪꯁꯤꯟꯈꯤꯕ ꯅꯨꯄꯤ ꯂꯥꯟꯒꯤ ꯈꯣꯡꯖꯪ ꯑꯗꯨꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯅꯤꯄꯨꯔꯗ ꯑꯦꯁꯤꯁꯇꯦꯟꯠ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯑꯣꯏꯅ ꯂꯩꯕ ꯃꯤꯁꯇꯔ ꯗꯜꯂꯣ ꯑꯃꯁꯨꯡ ꯃꯤꯁꯇꯔ ꯃꯤꯆꯦꯜ ꯑꯅꯤꯒꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯃꯩ ꯊꯥꯔꯝꯕꯁꯤꯡ ꯑꯗꯨ ꯐꯥꯕ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯃꯤꯁꯇꯔ ꯃꯦꯛꯁꯋꯦꯜꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯅ ꯎ ꯋꯥ ꯄꯨꯔꯛꯂꯒ ꯔꯦꯁꯤꯗꯦꯟꯁ ꯑꯗꯨ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯅꯝꯗꯨꯅ ꯊꯕꯛ ꯁꯨꯍꯟꯅꯕꯒꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈꯤ꯫ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯌꯣꯛꯇ ꯑꯣꯔꯗꯔ ꯑꯗꯨ ꯍꯟꯗꯣꯛꯅꯕ ꯈꯣꯡꯖꯪ ꯆꯠꯈꯤ꯫ ꯑꯣꯛꯇꯣꯕꯔ ꯇꯥꯡ 5, ꯏꯪ 1904 ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯃꯤꯁꯇꯔ ꯃꯦꯛꯁꯋꯦꯜꯒꯤ ꯔꯦꯁꯤꯗꯦꯟꯁ ꯀꯝꯄꯥꯎꯟꯗ ꯅꯨꯄꯤ 3,000ꯂꯣꯝꯅ ꯋꯥꯀꯠ ꯈꯣꯡꯆꯠ ꯆꯠꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯥꯔꯃꯤꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈꯤ꯫ ꯂꯨꯆꯤꯡꯕꯤ ꯀꯌꯥꯕꯨꯁꯨ ꯐꯥꯖꯤꯟꯈꯤ꯫ Handa ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯈꯣꯡꯖꯪ ꯀꯌꯥꯗꯒꯤ ꯆꯍꯤꯗꯨꯃꯛꯇꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯍꯟꯗꯣꯛꯈꯤ꯫ ꯏꯍꯧ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯪꯅꯩ꯫ British legacy, free trade policy ni makhala. New na taglama che ayaba, karbarwala sina, atong state, Nagaland ni Kunha. Asami Assam Resources, Bengalia sina layo makam sila hado. Asuna, Manipur na gipapanda sa hado pa asi. Lebi naman, isibar ni Tamkarani ko. English na magasawa magpunta makuna. Kaya bola, bigyan mo ni Masina. Manipur na bar president, ike survey na kajaki. Nitawalay naman nila, mana di kari sa kapulong kaya. Bandang duda, Manipur gitawag sa dyan mga ras na manipulay. Imasina, kandadag sila pa na din. Nitawalay nila raw ka muna ba, Mr. Survey, nila raw Mr. Jan. Mafam duda, imasina, nitawalay ni ayaba lang sa iwan ng dami. Akal ba mafam duda? Bising at ipilit. Telegram office ka like a British officer si Mr. Survey, Major Gomez, Major Delphi. Kamalas for the summer solta. Akal ba mafam amani? Lubisi nga doon British officer si Aluno. Telegram office ano naging ako'y ay pitsa ang bawa. Tsatan doon ang pusin na talaga. Wala kaya lang. Manipuri
ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯟꯈꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯟꯕ ꯇꯧꯗꯅ ꯀꯣꯂꯣꯅꯤꯌꯦꯜ ꯐꯣꯔꯁꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯨꯄꯤ ꯀꯌꯥꯒꯤ ꯏꯈꯦꯡ ꯇꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯑꯁꯨꯝꯅ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯔꯕ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯊꯣꯛꯈꯤ꯫ ꯉꯁꯤꯃꯛ ꯊꯧꯗꯣꯛ ꯑꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯅꯕ ꯂꯩꯉꯥꯛꯅ ꯅꯨꯄꯤ ꯂꯥꯟ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯍꯥꯏꯅ ꯁꯦꯝꯒꯠꯇꯨꯅ ꯅꯨꯄꯤ ꯂꯥꯟꯒꯤ ꯁꯛꯇꯝ ꯁ꯭ꯇꯦꯆꯨ ꯈꯤꯟꯗꯨꯅ ꯃꯤꯌꯥꯝꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯂꯤꯕ ꯀꯣꯂꯣꯅꯤꯌꯦꯜ ꯑꯃꯗꯤ ꯐꯦꯗꯔꯦꯜ ꯒ꯭ꯔꯨꯞꯇ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯈꯤ꯫ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯔꯕ ꯏꯍꯧ ꯑꯁꯤ ꯃꯥꯔꯛꯁꯤꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯍꯤꯖꯝ ꯏꯔꯥꯕꯅ ꯏꯟꯁꯤꯟꯗꯨꯅ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯁꯤꯂꯦꯠ ꯖꯦꯜꯗ ꯆꯍꯤ 3 ꯐꯪꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯄꯤ ꯂꯨꯆꯤꯡꯕꯤ ꯁꯥꯕꯤ ꯗꯦꯕꯤ, ꯇꯣꯡꯉꯧ ꯗꯦꯕꯤ, ꯆꯥꯎꯕꯤ ꯇꯣꯟꯗ, ꯈꯣꯡꯅꯥꯡ ꯑꯃꯁꯨꯡ ꯂꯩꯄꯥꯛ ꯗꯦꯕꯤꯕꯨꯁꯨ ꯖꯦꯜꯗ ꯊꯝꯈꯤ꯫ ꯏꯪ 1990ꯒꯤ ꯖꯅꯋꯥꯔꯤ ꯇꯥꯡ 8ꯗ ꯃꯅꯤꯄꯨꯔ ꯃꯍꯤꯂꯥ ꯁꯪꯒꯤꯂꯥꯟ ꯍꯤꯖꯝ ꯏꯔꯥꯕꯠꯀꯤ ꯋꯥꯈꯜꯂꯣꯟ ꯃꯈꯥꯗ ꯁꯦꯝꯈꯤ꯫ ꯍꯧꯖꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯜ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤ ꯃꯔꯨꯞ ꯍꯥꯏꯅ ꯍꯣꯡꯉꯦ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ, ꯁꯥꯟꯇꯤ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯅꯕ ꯈꯣꯡꯖꯪ ꯀꯌా ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯪ 1950 ꯑꯗꯨꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯌꯨꯝ ꯄꯨꯔꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯃꯔꯛꯇ ꯗ꯭ꯔꯒ ꯑꯃꯗꯤ ꯌꯨꯅꯆꯤꯡꯕ ꯅꯤꯁꯥꯗ ꯂꯥꯏꯆꯨꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ, ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯍꯦꯟꯒꯠꯂꯛꯄ, ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡ ꯑꯣꯠ ꯂꯩꯕꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯩꯀꯥꯏ ꯈꯨꯜꯁꯤꯡꯗ ꯅꯤꯁꯥꯕꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯉꯁꯤꯃꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯍꯥꯟꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯅꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛ-ꯁꯦꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ, ꯆꯥꯎꯈꯠꯄ, ꯏꯈꯥ ꯄꯣꯟꯗꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯅ ꯀꯔꯝꯕ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯏꯊꯤꯜ ꯑꯃ ꯄꯤꯕꯤꯔꯝꯕ ꯍꯤꯖꯝ ꯏꯔꯥꯕꯠ, ꯃꯤꯌꯥꯝꯅ ꯅꯦꯇꯥ ꯏꯔꯥꯕꯠ ꯍꯥꯏꯅ ꯈꯪꯅꯕ ꯖꯅꯅꯦꯇꯥ ꯑꯁꯤꯒꯤ ꯄꯣꯛꯈꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗꯕ ꯊꯥꯅꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ꯫ ꯃꯤꯌꯥꯝꯅꯁꯨ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯑꯁꯤꯕꯨ ꯖꯅꯅꯦꯇꯥ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯊꯥꯕꯝ ꯑꯃ ꯆꯨꯞꯅ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ
ꯇꯧꯐꯝ ꯇꯧ